ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯏꯌꯦꯟ ꯂꯝꯄꯥꯎꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ न्यूज चीफ मिनिस्टर ꯈꯦꯝꯆꯥꯅ प्रेसिडेंट मणिपुर की फिवम सिंह पाउदमख्री ngarang nungthil New Delhi gidamagta Imphal thadokkiba Chief Minister Y Khemchana ngasi Rashtrapati Bhavan da President Draupadi Murmuga unaduna hojik Manipur da oiriba Phivam Singh hakthengna paudongkhibaga loinana Phivam Singh asi Manipur dagi miyamna amata oiminaduna nungsi chanabana ingtapa purak handuna waroishin purakpa ngamgani hainasu phongdokre hairi Chief Minister na mahaki social media platform X ta phongdorakkiba wafamda President Mahakna Manipur की ओरिबा फिवम सिंह पाउदों की बगल लोइनना मसिबु लाक्षिनबा अमत ओइना थौदांग लौमिनदुना मथौ ताबा थबक सिंह पाइखतली हाइनसु पाउदों की हाइरि President उनाबगी खुदोंग चाबा लौदुना Chief Minister Manipur इंग तप्पा हंजिलक्तुना मरा चेटपा स्टेट अमा ओहेनबगी मतांगदसु President का खनकी हाइरि लोइना स्टेट असगी हौजिक ओरिबा फिवम मसि लाक्षिनबगिदमक अमत ओइमिनदुना नुंगसी चानाबना इंगतप्पा पुरकपा ngamgani हाइबसिना अमत ngairaba थौदांग ओइदुना मसिगी मखादा चंगसिले हाइनसु पाउदमख्रे हाइरि पनबयाबदी ममांग थागी मरीदा लिंकिबा अनोबा लेंगाकी चीफ मिनिस्टर ना दिल्ली दा चतुना प्राइम मिनिस्टर नरेंद्र मोदी यावना होम मिनिस्टर अमित शाह अमसुंग अतै मरुओइबा यूनियन मिनिस्टर सिंगा उनरुबरबसु प्रेसिडेंट गा उनबदी ngasiगी asina ahanbani aduga Manipur की फिवम सिंह असि लाक्षिंदुना वारोइशन पुरकनबगी पांदमदा थासिगी कुंगमाथोइदा कुकीजो काउंसिल की मिहुत सिंगसु चीफ मिनिस्टर गा गुवाहाटी दा उनदुना वारी सानखिबा लैख्रबनी पाउगी लिखुन अमनदी चीफ मिनिस्टर ना दिल्ली दा लैरिंगै महाकी लेंगा की अवाटपा मिनिस्टर सिंह हापचिनबगी मतांगदसु बीजेपी की लोचेंगबा सिंह यावना मरी लेनबा यूनियन मिनिस्टर सिंगसु उनदुना वारेप लौरक्लबा याय हाइरि कुकी मिलिटेंट वॉलंटियर्स सिंह मरक्ता नोमै कापनख्रे कंबाइंड सिक्योरिटी फोर्स चंगसिंजुना बंकर कुनगनिथोय थुगाइख्री लिटान पीएस कोनबा कुकी तांकुल सिंह खुंदाबा खुल सिंह मरक्ता कुकी मिलिटेंट सिंह तांकुल वॉलंटियर्स सिंह की मरक्ता लेपतना खुथोकनरपदगी नोमै मरु बोम मचेना पांदुना खुंजा सिंह असोक अपन नंगबा यावरक्लबसु ngarang numidag ngasi ayuki lonaba ahing nongyai matung pung Baroga Minikuntrarom Tarakpada Jalendung Kuldagi Kuki Militant Singna Tawai Tangkul Kul Tamna Nongmai Kablakpadagi Tangkul Volunteer Singasu Handuna Kutukna Kre Hairi Polisagi Fangma Paugi Matung Ina Taudo Asida Nakal Anigi Marakta Asok Apan Yaukide Adubo Ngasi Numidang Pung Tare Lom Tarakpadasu Kamjong District Chatat PS na Konba Mafamama Dagi Kuki Militant Singna Nongmai Round Kayamarom Kablak Kre Hairi थौदोक असिदसु असो अपनी याउखिदे अदुमोइनमक लिटान द थौरक्लिबा थौदोकसिंग असि लाक्षिनबगिदमक्ता कंबाइंड फोर्स ना लौखलकपा थौरांगे मतुंगना मखा चथरकपदा ngarang nungchil pung aniga minit 30 rom tarakpadagi lengang cheng sikibong litan amadi mongkot chapun na chingba khul singa changsinjuna thi humbagi thabak chathabada bangka tarataruk thengnabadagi thugaiduna mangankri Bangka sing asigi manungda sikibungda mapan amasung litandana ani leiromkhibani amaromda ngasi su combined force na mongko chepu upper khulda changsinduna thi humbagi thabak chathabada atopa bunker taruk thengnabadagi thugaikre punna hojik phawbada thugaiba bunker singi masing kuntra helakle hairi combined force ki maikedagi nakal anigi marakta makhata na khothoknabagi thogdo thorak handana ba mitna singna ngak senba hauri hairi
National News amuk pathokchari. West Asia da thogliba crisis ki matangda all party meeting pangthokri. West Asia da Israel, US amadi Iran gi lan maram oiraga tongan ba hiram singda malem pumba ki oina khudong chadaba mayokna halakliba asigi matangda laibak asigi political luchingba singda marik chumba wafam kaya thamnabagidamak Center Laingakna kaukiba all party meeting ngasi numidang wairam Defense Minister Rajnath na chair lauduna pangthokri. Mifamadu da West Asia da thogliba crisis asigi mari lainaba laibak asigi semilon amasung strategic oiba hiram kaya yauna energy security amasung West Asia da lairiba India macha singi safety ki matangda khananai nakhi. Petroleum Minister Hardeep Singh Puri na party khudimakta India ki energy security asi adumak stable oina lairi haina phongdokhibaga loinana India mangjongna tongan ba source gi energy laina ba book to hoba amasung supply chain gi ruksing masa fandok hobana energy security stable oihanba ngambani haiki. External Affairs Minister S. Jaishankar na saruk yakiba party khudimaki luchingba singda oirakli ba fiba masida India na karamba khongfam da leblibagi haibagi matangda paudam khibaga loinana PM Modi na US ki President Donald Trump ta lan asi athuba matamda loishinana ba taksin khiba laikhre haiki. Mahakna makha taraduna Iran na thaugi maruiba lambi oiriba Strait of Hormuz ta vessel sing fauduna chatpa yaroi haina athingba thamjilabasu India ki vessel sing di mafamasi fauduna chatpa yahalaki basi India ki foreign diplomacy ki oiba achoba mai pakpa amani haina phongdokhi. Opposition na parliamenta 𝐋𝐢𝐯𝐞 West Asia na thogliba lan maram oiraga malem pumbagi oina LPG gi supply chain da khudong chadaba mayok naraktuna India da su LPG awat palairakpagi awaba mayok naringe isida ngasi Parliament House complex ta opposition gi MP sing crisis asigi matangda 𝐋𝐢𝐯𝐞 𝐶 da Congress President Mallikarjun Kharge NCP की सुप्रिया सुले समाजवादी पार्टी की धर्मेंद्र यादव CPI ML की सुदामा प्रसाद न चिंगबा लुचिंगबा सिंगना सरुयाखी अहांग सिलिंडर सिंह अहांग वासक हाइना थाबा अचौबा बैनर पाइरदुना ऑपोजिशन की MP सिंगना मियाम की मथौ ताबा LPG लैंगाकना फंगहनबा ngamdaduna awaba mayokna halabasu lairiba laingak asina LPG की awat pa leite haiduna machin thiduna lairi haibana chingba kholau kaya lauki. Amuk pathokchari lan ngamle pozariba US na Iran da lan lep nabagi point tarabanga yawba warol thakri United States na Iran gi lan lep naba amasung nuclear program tokana bagi pandamda Iran da point tarabanga gi warol ama thakri US President Donald Trump na phongdokibada US ki warol adu Iran na sungsoi soidana pangani hairi Media ki report sing na phongdorakibada US na Iran da thakiba point taramanga gi warol sing adu intermediate sing gi khutangdani hairi warol sing aduna lan asina mishi mina thokpa lephanba Iran gi nuclear gi manglan thopchinba amasung regional gi thodang sing hongdokpagi asan ba miyingda pandam oiduna thakibani US da thakiba warol sing aduda Iran gi maruiba nuclear facility sing thopchinna bagi thorang yaukibaga loinana Iran gi leimaida uranium bashinba lepa amasung ballistic missile gi thorang sing lepnabagi warol su yauki warol sing aduda Iran proxy war group sing da mateng pangba lepada natana athingba thamliba State of Hormuz mapum fana amuk hanna hangdokpagi warol su yauri
Point taramangagi warol sing aduda thama nakal anigi marakta khut thoknaba lepa amasung Iran na kaidawnungda nuclear gi khulaising sijanaroi haibagi mofamsu yaubada natana Iran na paishinduna thamliba nuclear sabada changba machaksing yanaba amagi mathak makhada International Atomic Energy Agency da khochinabagi warol sing su yauri warol sing aduna Iran gi Natanz Isfahan amasung Fordo nuclear facility singda mangan kiba amasung UN Nuclear Watch Iran gi nuclear gi marik chumba paudam sing mapofana fanghanabagi matang da su yauki Iran proxy gi lalong amasung khulai paiba group singda sel thadaba amasung tengbang piba ki thabak sing lep nabagi warol sing yaubada natana Iran gi military gi tawba ngamba sing asi masa ngakthok chanabagi thorang ama oina paikhatnabagi matang da su warol asi da yauri West Asia da soknariba lan asi numit 16 ni suzilakpaga loinana US President Donald Trump na lan asi US mai pakle amasung Iran gi Navy amasung Air Force sing mapum fana manghalle haina fongdoki Gulf tagi US military base sing lokchoklabadi ceasefire gi damakta khanagani Tehran US da West Asia gi lana slep nabagi thorang ama oina Iran da point taramanga yawa warol ama thakraba matungda Iran Gulf da leiriba US gi military base sing lokchoklabadi US da tharakiba point taramanga yawa warol sing adu khanagani haina Iran gi maikai dagi fongdokre Iran gi mathaka thamlamba athingba sing loktoktuna Strait of Hormuz da jahaz sing chathok chasin tawbagi fi lawrabadi US da thamlakliba warol sing adu gi matangda khanagani haina su Iran fongdokre Wall Street Journal na report tawrakiba amada US da ceasefire gi wafam sing thamlakhiba adu Iran gi maikai dagi awangba thaki yashinabagi thorang amani haina lawbaga loinana leibagani gi marakta na koina na yashinaba puraknabagi mawong ama ui haiki Iran gi mihut sing na Gulf da leiriba US gi base sing thinjinbaga loinana lan gi matamda thokiba amangata tekchak pirabadi US gi warol sing bu khanagani amasung Israel na Hezbollah gi mathakta lan gi campaign chathariba si leplabadi US da thamlakhiba warol sing adu khanagani haiki North Korea na Belarus ki president bu taram okri North Korea gi official khongchata Pyongyang da ahan bo ine thunglakiba Belarus ki president Alexander bu North Korea gi lochingba Kim Jong-un na taram okri President Alexander ki khongchada si leibakani gi marakta hen achet pamari thamnabagi pandamdani Moscow gi khwari gi daknarba mapang ama oiriba Belarus ki president Alexander da Pyongyang da thungkibaga loinena Gun salute taduna luchingba asibu taramna oki Ukraine amasung Russia gi landa Pyongyang na Russia gi lanmi singda mating piba ki thaurangi manung channa lanni kya thakibaga loinana masing yamlaba langi khushukulaisu pikibada natana Belarus ki president Alexander bu mahaki lebak Belarus bu Russia na kumjali sing ani ga kungani thoigi February gi ahan bu oina Ukraine da landa khibagi khongdafam oina sijinabagi ayaba su piki Foreign Minister 𝐋𝐢𝐯𝐞 na Belarus ki state media da phongdokibada laibak ani na marup mapang oibagi mari hena pakthok chawthoknabagi khongthang lokhatpo oina cooperation treaty su khuyek pinagani haiki Norris Window TV na sandokchariba nungchugi pau pathokchaba matang ase losinjari miyeng tabiriba pumnamapu amuka suhanna khurumjari Norris Window minyeng tabiriba mayang punamakpu taramda okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to binengba miyoisingna
presentable and good communication skill leibata natana masagi chahi kunmathoi dagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building hata New Chekon Road ta lengsin birau